Ngasigi oiba tongan ba collection khara miyam de kudol tamzage Nagaland ki Paomi ama Senapati da Nongmei na Kaplamle hairi ngasi numidawiram pung taruklom tarakpada Senapati gi live beles ta mathau pangthok pachatkiba Nagaland ta base tauba Hornbill TV gi reporter Deep Sakiabu sakang dabasingna Nongmei na Kaplamle hairi adum oinamak mahak khudong thibagi wangmada leide hairi thodo asibu Hornbill TV gi mekaidagi akan mamuongda yaningdaba phongdorakhibaga loinana thodo asigi matangda Manipur amasung Nagaland lengakna michang mikhai naidaba investigation chathagadabani hairi makhatana classroom manungda Maheiroi amagi Phuritkhao da Nongmei Yaoramle hairi Assam gi Sri Bhumi da leiba Frontier Senior Secondary School da class 11 tamliba Maheiroi amana Phuritkhao da local mat pistol ama haptuna classroom da changlakpadagi wathok oikre thaudowa sida Phuritkhao da Nongmei purakhiba Maheiroi adugi maming Syamkuri kawi mahakna class ta ojana lerik taklingai da ngayak leitena Phuritkhao humba urakpadagi school asida Maheiroi singna mobile phone sizinabada athingba thamlakpadagi mahakna Phuritkhao humliba adu mobile phone oiramgani haiduna changsenduna check tawrubada pistol ama yauromkhibani hairi Thaudowasidagi kudakta school authority na mahaki guardian sing amasong police ta pau piki kudakta Sadar police station gi personal sing laktuna pistol adu phagat khibaga loinana wang pahngnana ba Maheiroi adubu mahaki apokpa mapaga loinana police station da puki hairi mahakna police ta phongdokpagi matungina Nongmei adu mamai khumjinba miyoi amana mahakna school karakpada pirakhibani aduga Nongmei adu mahakna lohaiba yadrabadi miyoi aduna hatkani hainasu kihalakki hairi adumoinamak thaudo asi matau karamna thokhibano bagi matangda chapchana khangdoknaba police ki mekaidagi investigation chathaba hokre makha satharakpada nungthil pause gi chefong ama oiriba kangla paudagi lokhotcharaga thamjage mitei sheng Imphal Jiribam lambi gi new kaithel manbi police check post gi hena changba yadri mitei driver security convoy yaudravadi chathandre haiba wafam thamjage haukiba chahi 2023 gi May 3 dagi tholakhiba irang ase tapna tapna mausa gi phibamda hanjilakpa haure hairabasu ngasi phauba tampaki miyoi seng National Highway 37 Imphal Jiribam lambi gi new kaithel manbi police check post gi hena changba yadri new kaithel manbi da kaithel macha ama leiriba asisu irangna maram oiraga hojiksu itak taktuna lehori lengaki mekaidagi state asida santi thamnaba honariba khongthang asiga mari leinana ngasi Paomi kangbu amana Imphal West ki new kaithel manbi gi area da chatkiba khongchat amaga mari leinana new kaithel manbi gi police check post ta changduna post asida mathau tawriba security personnel amaga unabada phongdor kibada lambi asida hojiksu malpuba gari sing chatok chasinda khudongthiba nangadra haibagi chingnaba leiri check post asigi security personnel singnasu Imphal Jiribam lambida chatkadaba gari singi driver ningthina masak khangdoklaga chathali Karigumba lambi asida mitei driver sing tangai fadana chattaba yadaba oiragadi truck sing asibu ngak seliba security convoy marakta yauraga chali naitom oina security yaudana chathande mitei sing check post asi phawbadi changsinba ngamli haina phongdorakhi adubu check post asigi gate wangmada kuki gi miyoi kaya chathok chasin tauba urakhi new kaithel manbida kaithel machama leiriba asisu irangna maram oiraga hojiksu mi itak tak tuna lehori kaithel asida potchai yonbi amana phongdorakhibada haukiba chahi 2023 gi May 3 dagi thorakhiba irang adugi mamangdadi new kaithel manbi gi singthakta leiriba kuki seng kaithel asida kumlaktuna potchai seng mamalgi wafam thidana pulap lerakhibani adubu irang tholakhraba matungdadi kuki sing lakhidre hauzik laugi matam oibana lambi asigi moidang pok kaithel manbi gi chingya nataba singdi lau singu gi thabak ningthina chathauri irangna maram oiraga central force sing deploy tauba yauna security na lau suriba sing ningthina ngak selauri lambi asida chaka mari panba gari ayamba mitei nataba singna chathok chasin tauba urakhi hairi makha chatharakpada hada lamdam nungsibi phongbagi thoramda saruk yakiba IDP singi mamittagi sin tharak pi khambangam kidre May 3 2023 gi nungthildagi lamen tumenba kuki Jomar sing na makhoigi khulai paibat terrorist singa kusamnaduna Manipur dagi separate administration logani haiduna mitei da atamnana onchenduna chatharakiba tamthiraba lanna maram oiraduna thawai hingnabagi damak lanjelaktuna hauzik pawbada relief camp sing da changjapam lorakpadagi masagi mayum ingkholda hanjiningbagi ikhau langlaba IDP singi maraktagi amana hada lamdam nungsibi haina saihoduna iba ishai
ama IDP singna punchinduna semjaba daka production na puthoktu ngasi phongbagi thoromda saruk yakiba IDP punamaki mittagi sintharakba pi khamba ngamkidre isai asi miyamda phongdokpagi thoram asi ngasi Imphal East ki akampat leiba Ideal Girls College ta hanglakliba relief camp da pangthokibani sahi ani hena masagi mayum inkolda changba phangjaraktraba IDP sing maru oina moredagi lanjenarakhiba miyoi singda yumpham oiduna masa masagi mayumda hanjiningbagi apamba sing chapchana utliba isai asi music video oina namlaga puthokpani relief camp asida hada lamdam nungsibi haina sayhauba ishaigi music video asi phongbagi thoromda saruk yakiba IDP punamaki mittagi sintharakba pi khamba ngamkide aduga IDP kharagina mamitta mapi irat chenki music video asina Manipur gi langi thodok singna mangan tan khiba kayagi shaktam yauna lanjenarakliba singna mayoknarkhiba awa ana kaya mayek sengna uli punama asigi mathakta lengaki mari leinaba authority singdasu IDP singna thengnariba awaba seng uhaningbagi mami su tari music video ase saknairaba saisakpa Sadananda Hamom amasong London anina sakpani isai ase phongdokpagi thoramda ahum suba IRB gi commandant Sarangtem Hemanta Philampuram Manipur gi secretary K Ronald Chandra Mitai Council More MCM gi president M Thoiba Committee on Protection of Mitai Victims More gi chairman Inausa Laisangtem Akampa Relief Camp Committee gi advisor P Sarat amadi IDP singna punchilaga semjaba Daka production gi advisor Santos Saikomna maru oiba mithulenching oina saruk yaki IDP singna lanjelakpadagi horaklaga relief camp ta leirakpa amasong masagi yum inkolda hanjiningbagi ikhau langbaseng mayek sengna utliba isai asibu phongdokpagi thoromda saruk yakiba Daka production gi advisor su oiriba masamaksu moredagi lanjelakkiba Santos Saikomna Paomi singda hai ngasi music video asi miyamda phongdokpaga loinana Daka production amasong Daka studio su hangdokchare production company asina film amadi isaigi matengna IDP singi awaba amasong makoina langtaknariba kaya miyamda maru oina authorities singi mitna kong yaunaba honajabani lanjenaraklibi singna masagi mayumda hanjilan biyo haiduna makhal kayagi khongjang changsinkre adubu ngasisu IDP sing relief camp singda adumak pattuna lerakli haiki ataba amasung auba IDP singi mamitta mami sintan kiba isai asigi sairengba Sarangtem Marisanana Paomi singda hai chahi ani hena lanjenaraktuna leirakpana pukningda nungaitabana pik thalle amasung isagi yum maikai leptana ningsingli adubu chahi ani helaklaba matamasi phawbada lanjenarakhiba ichin inaw marup mapang singi manungdagi nongmagi asi ana yaurakpana aikhoina moreda lehauba isagi yum inkolda hanjinba matamda makhoiga punna hanjinminaba ngamlaroi haibagi pakhatpa amasong nungnangba phawre adubu nongmadi aikhoi isagi yum inkolda soidana hanjinduna leigani haibagi thajaba adudi chapchana leiri haina phongdokhi Maka satharakpada nungthil pausigi chifong ama oiriba Wayel Katidagi lokotcharaga thamjige PM Modi September gi anisuba sayolda Manipurda lakani panari leibak asigi Prime Minister Narendra Modi mathang tha September gi anisuba chayolda Manipurda lakani haina panari maki khongsat asigi mangoidana hojik lenga ki official singna Prime Minister gi khongsat asiga mari leinana makoi gi oiba thabak thorom seng paikhatnaba hokre tha jaba yaba mafamdagi phangba pauna hai mathang tha gi taraga mari natraga taraga mangada Prime Minister Manipurda laknaba thorang tauri mahak Mizoramda pangthokpa railway station changabagi thoram ama Yaoramle tungda nongthak lambida Churasanpurda lakani Churasanpurda kuki luchingba seng unaramlaba tungda Imphalda amuk lakani mafam asida mahak public reception ama pangthokadra natraga pangthokloidra haiba adumadi chapchana khangba ngamdri nongmakhaki oiba khongsat asi loiraga mahak Guwahati gi damak Imphal thadokhigani adumakpu political nainabasingna phongdoknarakpagi matung inadi Manipurda hojik thokliba kanglupki irang asigi Waraisen Puraktingaida Prime Minister na Manipurda lakani haiba wapam ase napchaba wali masigi sumathakta state asida president rule chalairaga democracy gi asangba saktam matuna leiringaida mahakna mangak thekatna Manipur gi miya mamangda lepkani haiba se thajiningai oide adumakpu mahak Mizoram amasung Assam dadi soidana lakani mahaki khongsat asigi matangda BJP gi MLA kharana phongdorakpagi matunginadi haujumaki oina president rule popular government ama lehlakani haibagi thajaba makti leitri adumakpu mahakna Manipurda laklamlaba tungda anauba government ama samalakani haibagi thajaba lei Prime Minister na Manipurda lakningbagi wakhalon ase maikai kayadagi mahak puchatnanaba wakat lakpadagi ni hairi
Makatana IM na hypo jadonang ki wakalon amadi Jiliarong ki political movement namthanaba honari haiba ZUF ki ofam thamjage Jiliarong ki area da lalolup NSN IM na santi oina leibagi pibam da thugaiduna ayat apan pi haiduna lalolup Jiliarong United Front ZUF na yaningdaba phongdokre ZUF ki Information and Publicity Secretary Lois Gangmai na thadorokiba chirol amada laikhidraba freedom fighter hypo jadonang bu ningsingduna ma ki mafam da ikai khumnaba utpagi Maudraga Maridak Suba Jadonang Martius de Thorom Jiliarong Miam Pangtok na Bohona Bada NSN IM na Makoy na Purbegandat Tawduna Miam Chamam Nahanba Amasung Lana Lamjing Duna Hypo Jadonang ki Wakalon Amadi Jiliarong ki political movement Namthana Bohonari Jiliarong political aspiration bu Mapangal Tujektuna Makoygi Aningba Apamba Aduda Miam na Sawanaba Hona Bagi Lalong Chatari Haidi Serola Sinahai Asigumba NSN IM ki Mabuk Seng Daba Amasung Thonga Sidagi Jiliarong Miam na Lapna Lebiu Center ga JUF ka political talk chatariba asibu yekai thingainaba honariba IM gi khujing thorangda thajabiganu Jiliarong ki political aspiration phangnaba ZUF na hanba leitaba thaunaga loinana nanthengna khigani hainasu chirol asina pongdoragli kuki IDP amagi sipai oiba machanupa ichawna chen takibadagi laikhidre haiba nungthil pawse gi chifong ama oiriba kangla pawdagi lokhotcharaga thamjage state asida hauzik thokliba kanglukki irang asina maram oiraga Churasanpur gi NH Khawjampai Village ta leiba IDP amagi Kashmir da sipai oina leiba machanupa ama ichawna chen takibadagi laikhidraba mioi amagi mamingna Jemi Ngamelun Mate Kawi manga suba Assam Regiment ta leibani Manipur gi Sahumphai dagini handak thokiba kanglukki irang aduna maram oiraga mahaki mayum makaisu tumna amangata thokibani mahaki imung manung pumba hauzik Churasanpur gi NS Khawjampai Village ta lanjelaktuna IDP oina leibani army gi official source amana hairibadi haukiba August 19 gi numidangda Jammu and Kashmir gi Chenab Torel gi Himayasi ka hena wangkhalaktuna makhoina leiriba manga suba Assam Regiment ki post aduda khangaudan ichaw thoki loinana numidang gi amamba matam aduda ireikallaba ising ichaw aduna rifleman Jimmy asi chenthraga pukhi Thodo adugi pau phangbaga regiment adugi kangbu singna pungkun gamari chupna rescue operation chathaki adubu asiba changoina mathang nonganba August 18 gi nungthil pung hum tabada phangki thodo asina lanjena duna leiriba mahaki imung manungda achauba chaitheng ama mayokna re hairi Makha Satarakbada Nungthil Pausi gi chifong ama oiriba Kangleipaki Meiratagi Lokhotcharaga thamjage Manipur legakna salak saraba tangjeng lambi sembidabadagi miyamna lambi takhwaiduna khongjang changsinkhre hari Thawal district ki Wangkhem AC gi manung chanba Kyam Tangjengdagi FCI godown tabal lambi paring ase hauzik salak saba phibam da leire lambi asi sembinaba lengaki mari leinaba singda kayarak hanna haijarabasu thabakta onthok pide haiduna ngase maikai adugi khosaunaraba miyamna lambi tokthokuna khongjang changsinkhre Tangjeng Road Development Committee gi Thongmi Okrendro laisang themna phongdorakpada Kyam Haibong Leirak Leiktang Pok Sabal Tongba Moijing Khekman Amadi Leisang Themna Chingba Khun Kayagi Miyoi Singna Phawduna Chatliba Yamna Maru Oiba Lambi Amani Lambi Asida Food Corporation of India FCI gi Godown Maisang Ani Health Center na Chingba Kaya Amasu Leiribani Lambi Asi Sembinaba DC Thawbal PWD Amadi FCI dasu Kayarak Hanna Haijakre Adubu ngasi phawbada tabidana leirakpa asi yamna leibak thibani haiki mahangna makhatana phongdokibada lambi gi phibam aduke matik phattabadagi accident kaya thokre maramasina miyamna sel khainaduna lambi asi anirak hanna semkhre lambi semjinba adudasu FCI godown amadi DC Thawal mateng pangbinaba haijakhi adubu FCI godowna makhoiga mari leinade daita loba ngamde haina mateng panglakide DC Thawal gi oinasu phan leite PWD da haibi hoirakhi mahangna hai lambi Micham Miyamna Chatok Sen Tawbada Aduke Matik Kudong Thiningai Oire FCI Godown Asida District Marigi Cheng Pusilakpa Heavy Vehicle Kaya Chatpada Lambigi Pibam Asi Amuke Hena Pibam Tina Soksen Kibani Atuba Matamda Manipur Lengaki Mari Lainaba Authorities Singna Lambi Asi Sembiu Karigumba Sembi Dabatarabadi Miyamna Makal Makha Kayagi Khongjang Sangsen Gani Hainasu Okrendrona Makatana Pongdoki Lambi Tingbagi Khongjang Aduda Saruk Yakibi Merapaibi Danapati Yumnamna Pongdora Kibada FCI Godown Gi Heavy Loaded Vehicle kayana satok sasin tawbadagi lambi asigi phibam ase asuke matik soksen kibani nongsing taba matam oibana lambi mayai da kongkut
but kayana pukri dauna leibadagi ising tungsinbadagi lambi asida micham miyam chathok chasin tauba yadre aduke matik khudong thiningai oire lambi asi sembinaba mari leinaba authority singda aiba chirol kaya thaduna haijarabasu tabidana leirakli phibam asida ngase maira paibi singna thoraktuna lambi chingbagi khongjang asi chathakibani atoba matamda lengaki mari leinaba singna lambi asi sembidrabadi makhal makha kayagi akanba khongjang sangsinkhigani haiki Maheiroi nupi macha amana phongdorakpada lambi asi pattabana maram oiraga nongtaba matamda garina laikhom lainang kapsilambadagi school chatpa yadaduna yumda halakpa kayasu yaukre maram asina nongkhitang tabada school chatningdaba phaure lengaki mari leinaba singa athubada lambi asi sembiduna Maheiroi singa maitamba phanganbiu lambi asi sembiroidaba oiragana miyoi amamamgi khungup but amamam pibiro haina Manipur lengaki mari leinaba authority singi pungning chingsinkre